Maruoiba pau. Numit tara mangani fazalaglaba fauba Kamal Babu gi langla langjin khangdana leiraglabada mahaki loinabi amadi imagi mairagi convener yauna mioi kharana governor unaba lakpada police na makoibu detain tawduna thamkhre. Numit kun humdoi ni chupna Manipur gi district mapanda mobile internet data service sing thingzuluraba matung ngasidagi hauna amuk matam kharagi oina komthokkhre. Jiribam da fattaba miyoi kharani insillaga mahausadagi leijaramba ingtappa thugai rakhibani haina Chief Minister Nongthombam Biren Singh na phongdokhre. Amadi None District ki rationing agent singi pifam thokpa honorarium pithoktana thambagi mayokta JSC na ngasi nongyaidagi National Highway 38 ta matam kaktaba economic blockade lauthokre. Khurumzari ISCOM Manipuri pau mideng tabiri bukhwai punamapu taramna oksari hauze pau sandokna pizari ngasiga thana numit tara mangani fazilaklaba fawbada leima khongda leiba army camp ta changkhiba laisram Kamal Babu bu haujik fawba thiba khangdana leiriba asidagi pendraba mahaki loinabi laisram ongbi koizam Bela Rani na Manipur ge governor unaba lakpada ngasi numit yungba matung khara helakpa matamda Manipur police ki team amana detain tawduna thamkhre. Laisram ongbi koizam Bela Rani na imagi mairagi convener TI Sujata ga loinana Kangla Gate mamangdagi makha pangna Rajbhavan tamna haitharakhi Rajbhavan mapa yauraktrigai mamangdagi hanana khurak hangdana leiramba Manipur police ki maru oina city police station ki masing yamlaba nupi police ki team amana Laisram ongbi koizam Bela Rani bu makha tana sathandana phajinduna thamkhi tungda Imphal West District Police ki petrol car ama laklaga Bela Rani loinana mahakalakminnaba machanupi ni haiba amaga car aduda hapkatuna pukhi ngasi ayuk anganba matam haibadi pung tara lom taba matamdagi hauna Rajbhavan mamangda mi amadi makhal amatagi gari amata awang pangna chathan khide masida natana Kangla Gate mamangdagi hauna makha pangna su gari amata chathan khide lambi thakhiba paring hairagadi Imphal Post Office maikaidagi maning tamna lakhiba gari khudingmak Kaisampa Junction lomda lambi thakhe Masina maram oiraga ngasi nganna Imphal gi akoibada yamna chauna traffic jam thokhanke Laisram Kamal Babu gi loinabina Manipur gi governor unaba lakpada karigidamak asuk yamna chauna security gi akanba section thorang lokhat khibano haibagi sabsaba maram khangba ngamdre nupi police singna Rajbhavan gi gate mamangda blanket kharasu paiduna karigumba khara tholakpa yabagi mawngda hanana sem saduna leikhiba ukhi Bela Rani bu police na lokhatuna pudringai mamangda imagi mairagi convener TI Sujata na police sing aduda numit kayani mapuroiba thiba khangdana leiraklabi Bela Rani ga mahakapunna Manipur gi governor ga amukta unage haina lakpane governor ga unaduna Manipur lenga ki maikaidagidi makhoi gi tawfam thokpa mathau tawri adubu army gi maikaidagi maru oina GOC 57 Mountain Division amadi masiga mari leinariba Ministry of Defense ki maikaidagi wahi ama fawba haidana leibabu governor gi maikaidagi dakshin bina ba haijaba lakpani haiki Miki bawa tu mitra ngani manga ka karino ba hagi khalu kan no gyan ghar ka tamina se uniform ki thapa tawla si mitra ngani thi ba khangna dai ba se tonga be harassment ma yauri bani ko mar ki dai ta bane te ni ani humla ka governor to mula ka request to ke hamse kai araba to ta pero ye mai adap to kum se
Maru oina handak numit kharani gi mamangda Jiribamda misimina yauna thokiba thodok sing adudagi hauraga lengakna lamdam asida oirakhiba law and order gi phibambu laksinnabani haiduna numit kun humdoi ni chupna Manipur gi district mapanda November gi tang 13 tagi hauna thamlakhiba mobile internet amadi mobile data services ki athingba sing adu ngasidagi hauna lawthokkhre hairiba athingba si hanana Imphal West, Imphal East, Bisnupur, Thobal, Kakching, Kangpokpi, Churachandpur, Jiribam amadi Farjol district ta thamlambani ngasi Manipur gi governor gi mingda home gi commissioner N Ashok Kumar na thokiba official oiba order amada hairiba athingba asi telecom services public emergency or public safety rules 2017 gi makhada lawthokhibani hairi athingba si lawthoklabasu internet sizinariba miyamgi mahusagi punsida akaiba piba yaba thabak satharakpa thengnarabadi komthokliba athingba ase amuk hanna thamjelakpa yai hainasu khanghalakle Jiribamda fattaba miyoi kharana insillaga mahausadagi leijaramba ingtappa thugai rakhibani haina Chief Minister N Biren Singh na phongdokhre Manipurda inner line permit system chanakhiba ngasi chahi manga mapung farak pagaloinana Manipur startup scheme 2.0 gi makhada beneficiaries phangkraba IDPS singa interaction tawbagi program ama BJP na luchingba government ki minister sing MLA sing Home Department, Forest Department, CSO, Student Organization, IDPS amadi tongan ba district singdagi lakpa BJP karyakata kayana saruk yaduna ngasi Palace Compound da leba City Convention Center da pangthokiba program da athoiba mithunglen oina saruk yakhiba Chief Minister N Biren Singh na phongdokhibada lengak asina irang asida awa ana taraba IDPS sahum rom Manipur Startup Scheme 2.0 gi makhada thabak piduna makhoigi kanaba kaya fanghanduna masagi senthok lambi leijaba ngamhankhre hairi makha tanasu leiriba company organization kayaga tied up tawduna thabak pinaba khonakhigane Chief Minister na makha taraduna hai Manipurda statehood fanglaba matung India lenga ki Prime Minister Narendra Modi amadi Union Home Minister Amit Shah na Manipur gi yelhaumi singi kan khanbiduna ILPSC PB rakhibani tongan ba CSO Mahir Roy Loop Singh amadi lengak asina kanna hotnaduna ILPSC yamna wana fangkhibani haibasi aikhoina kawroidabani post independent matamda tribal state ahom haibade Mizoram Nagaland amadi Arunachal Pradesh khaktada ILP pirami adubu aikhoigi oina chada yangkhaini thoigi general population leina ILP pirakliba asi aikhoigi leiramliba unique oiba culture amadi tradition asi yengduna aikhoigi phurup asibu kanjanaba India lengak na ILP pirakhibani ILP chatnaba chahi manga suraba fauba official singna thamoi singna implement tawba ngamde implement tawriba aikhoina thamoi singna thabak tawba ngamdrabadi leibak kanba ngamloi official singna thamoi singna thabak tawbiyu lana tawramba tarabade chapchana logi matung ina action logani haikhi Amaromda handak Jiribamda thokiba yamna nungaitaba thodok singasi mi fattaba kharana insillaga laiminariba community singi marakta ingtappa thugai khibani Jiribamda khundariba mar thadau amadi maitai singi organization sing punna peace committee semduna wari saduna ingtapna lairamba adu fattaba mioi kharana insillaga ingtappa thugaibani haibasi chapchana khangle maramaduna
ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯂꯩꯁꯤ ꯑꯁꯣꯏꯕ ꯇꯛꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯐꯦꯁꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯀꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯁꯪꯒꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ILP ꯐꯪꯅꯕ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯁꯥꯄꯝ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯐꯣꯇꯣꯗꯁꯨ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤꯕꯒ ꯂꯣꯏꯅꯅ ILPꯒꯤ ꯏꯍꯧ ꯁꯥꯒꯠꯂꯛꯈꯤꯕ CSO ꯑꯃꯗꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯁꯥꯕ ꯂꯣꯏꯔꯕ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯐꯦꯁꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯅ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯒꯤ ꯗꯦꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ, SP ꯖꯤꯔꯤꯕꯥꯝ ꯈꯝꯅꯥꯝ ꯔꯣꯕꯤꯟꯁꯟ, ADC ꯖꯤꯔꯤꯕꯥꯝ ꯇꯦꯖ ꯃꯅꯣꯔꯟꯖꯟ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯝꯖꯥ ꯏꯪ 2018ꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ 2019ꯒꯤ ꯑꯍꯧꯕ ꯁꯔꯨꯛ ꯐꯥꯎꯕꯒꯤ ꯑꯣꯅꯔꯦꯔꯤꯌꯝ ꯄꯤꯕꯤꯅꯕ ꯋꯥꯀꯠ ꯃꯇꯝ ꯁꯥꯡꯅ ꯇꯥꯕꯤꯗꯅ ꯂꯥꯛꯄꯗꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯔꯦꯁꯅꯤꯡ ꯑꯦꯖꯦꯟꯠ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯃꯤꯇꯤꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38ꯇ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ ꯐꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯄꯤꯈꯤꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ JSCSCꯒꯤ ꯆꯦꯌꯔꯃꯦꯟ ꯀꯦ ꯑꯇꯨꯟ ꯒꯣꯟꯃꯩꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯔꯦꯁꯅꯤꯡ ꯑꯦꯖꯦꯟꯠꯁꯤꯡꯒꯤ ꯋꯥꯀꯠ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯗꯅ ꯂꯥꯛꯂꯤ꯫ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯂꯩꯈꯤꯕ ꯆꯍꯤꯁꯤꯡꯗ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯦꯖꯦꯟꯠꯁꯤꯡꯒꯤ ꯇꯧꯕꯤꯃꯜ ꯎꯠꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯅꯔꯦꯔꯤꯌꯝ ꯉꯁꯤ ꯐꯥꯎꯕ ꯄꯤꯕꯤꯗꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯣꯅꯔꯦꯔꯤꯌꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ part tegena 2022 first part phawbagi agent ama oibagi phangpham thokpa honorarium pi dabagi ekoi wakat yam tawkhre CM da natraga DC gi through da mayam da khanghan lakpani adubu ngasi phawba wa se tabi dabagi date 7 gi December phawba ekoina automatum deadline pi khre adubu kaisu moina answer phangdabagi aphoji ekoi agitation hawragani maramdi agitation date 9 midnight tegena national highway 2037 ikoni blockade hawragani haibisi mayamda khanghanjari aduna asigi blockade manung sida mayamna su area gi village authority CSO kayamarum support to view haina mayamda dum khanghanjari makha taba pau pizadringaida atenba break amatang lawjari Admission open. Honeycomb Foundation School Mongsangi Bore Makongi English ngani kun manga kun taruki oina academic session day care dagi class 3 fawgi oina admission to bahujare. School asi qualified amani train tawraba oza singna angang singda tunggia sa uhanduna takpi tambiri. Pizari ba kudong saba singa dudi mama mapa sap mana ba angang ani natraga masidagi helabadi ani suba angangi oina sada kuntra discount pizari aduga ahum suba angangi oina free admission pizari. Loina na relief camp natraga irang na sokalaba mafam singi damaktadi free admission pizari. Van service jahiga sanaraba sanaport Ningtina Samson Sajilaba classroom sing Loina CCTV camera January kun English ngani kun mga fawagi manungda admission tawrabadi sada yankai discount pizari akaknaba seat khar khaktani kudong saba silobi ho ngasi mak office ta laktuna tanabi ho office hour 9 AM to 2 PM Amukana taram laksari makhataba pau DM College of Science ke Associate Professor Electronics Akham Joy Kumar Singhbu Deputation da Board of Secondary Education Manipur Bosem gi Chairman oina hablak pabu yaningdaba phongdoktuna Bosem gi staff singna wakat mifam sathakre ngasi ayuk Bosem gi staff singna babu parada leiba Bosem gi office complex manungda wakat khongjang aduda leingakna tha asigi tarukta Akham Joy Kumar Singh Bosem gi Chairman oina hablakhiba order adu amuk hanna review tawiu amade atopa ama hapiu haiba demand kya tawkhi khongjang aduda saruk yakhiba amana
फोंदोरखिबदा अखाम जोय कुमार सिंह हौखिबा चाही लिसिंग अनिगा तरा तरेता बोसेम की सेक्रेटरी ओइना अपॉइंट तौरबा मतुंग मथंगी चाही लिसिंग अनिगा तरा निपांदा बोसेम की इंटरिम चेयरमैन ओइना अहेन बसार्स पुहनखी महाकना इंटरिम चेयरमैन ओइना लिसिंग अनि तरा निपांदा थबक पुरिङैदा ISSLCE रिजल्ट टेम्पर तौबगी वाथोक मरी लेनना सस्पेंड तौबग लोइनना महाकी हानगी डिपार्टमेंट हलहनखिबग लोइनना इंक्वायरी कमिटी सेमदुना थिगतखे मसिगी मतुंग अमुक लिसिंग अनि कुनमाथोइदा बोसेम की चेयरमैन इंचार्ज ओइना हापखिबग लोइनना चाही असिमक्तदा चाही अहुंगी चेयरमैन ओइनबगी अपॉइंट तौरखे बोसेम की एम्प्लॉई सिंगी रिटायरमेंट की चाही असि हुमफुदा ओइ इंग लिसिंग अनिगा कुनिथोइगी फेब्रुवारीदा अखाम जोय कुमार सिंह चाही हुमफु सुदुना थबक्तगी पोथाबगी मतम ओइख्रबसु रिक्रूटमेंट रूल्स ऑफ द मणिपुर सेकेंडरी एजुकेशन एक्ट 1972 असिबु सेमदोक्तुना रिटायरमेंट की चाही हुमफु मंगादा सांगदोखे मसी हायर एंड टेक्निकल एजुकेशन डिपार्टमेंट की ऑर्डर की मायोक्तने लोइनना महाकना बोसेम की स्टाफ लाना हपचिलंबग लोइनना सेल लाना सिजिनरंब कयागी वाथोक लेबा मियोय अमबु अमुक बोसेम की चेयरमैन ओइना हापलकलिबा असि स्टाफ सिंगना याबा ngamloi लेंगाकना थोखिबा ऑर्डर अदु अमुक हना रिव्यू तौबिदुना अतोपा मियोय अमबु चेयरमैन हापियो फोंदोखे वाकत खोंजंग अदुदा खोलाव कयासु लावखिबग लोइनना तुंगदा पुलिस की कांगबु लाक्तोना वाकत खोंजंग अदु थुगाइखे स्टाफ सिंगी मखा सथरक खोंजंग ओइना पेन डाउन स्ट्राइक ngasiदगी हौख्रे हिरमसिगी मतंगदा बोसेम की सेक्रेटरीना एजुकेशन कमिश्नर दा स्टाफ सिंगना तालिबा डिमांड सिंग असि यंगसिनबिना बचेरोल अमसु थाख्रे हाइरी कामजोंग डिस्ट्रिक्ट की कसोंग खुलेंदा नौना साबा डिस्ट्रिक्ट इंस्टीट्यूट ऑफ एजुकेशन एंड ट्रेनिंग डाइट की इंस्टीट्यूट बिल्डिंग अमा ngasi चीफ मिनिस्टर नंगथोंगबम बिरेना सीएम सेक्रेटरिएट तगी वर्चुअल की खुथांगदा संगादुना मियामदा खुसिनख्रे ngasi अयुक पांगथोखिबा संगाबगी थौरमदुदा एजुकेशन मिनिस्टर थौनाउजम बसंत कुमार अमदे लेंगा की मकोक थोंगबा ऑफिशियल सिंग सुसरुक याखे चीफ मिनिस्टर ना डाइट की इंस्टीट्यूट बिल्डिंग असि संगाबगा मरी लेनना महाकी एक्स हैंडल दा थागलखिबा पोस्ट अमदा ngasi sanggariba asigumba center mapan hanadagi thabak tawhanba haukhre amade anauba ahum amasu athuba matamda sangaragani haina miyamda khanghalakpaga loinana lamdam asida teacher education gi lamda khumang chawsinna bohotnabada kamjong district ki miyam amade mari leinaba loisang singna lawriba thaudang asi lengakna hainingai leitana thagati haina phongdorakle मणिपुर पुलिस ने लोखलकपा सेक्शन थौरांगी मनुंग सन्ना थीबु हुंबगी थबक सथबदा ngarang लोना थिंक्रबा RPF PLA की एक्टिव कैडरी अमा इम्फाल वेस्ट की मफम अमदगी फागत पंगमख्रे फारबा मियोय अदुदी बुंसा थौदाम अतोपा मिंग खंबा चाही कुनिपाने माक इम्फाल की तोंगान तोंगान मफम सिंगदा लेबा स्पा सेंटर सिंगदगी सेनखाई थुंखाई तौबदा चेनबा मिसक अमनी हाइरी मंगोंदगी मोबाइल फोन अमा लुपा लिसिंग अमगा चमापन कुन यावबा वेलेट अमा आधार कार्ड अमा अमरी रजिस्ट्रेशन नंबर यावदबा कार अमा फगले हाइना पुलिस तगी फंगबा पाव असिन मखा तारे मणिपुर लेरिबा लनाई अमदी लेंगा की स्कूल सिंगदा नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स NCPCR ना डेवलप तौखिबा राइट टू एजुकेशन RTE एक्ट लिसिंगनी मापनगी मतुंग मपुंग फाना चटनरिब्रा हाइबा यंगसिन्नबा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स MCPCR ना एजुकेशन एस की डायरेक्टोरेट ता पौताक पिख्रे हाइबा एक असि मपुंग फाना चटनरिब्रा अमदे लांजेनदुना लेरिबा महैरोई सिंह मेन स्ट्रीम दा पुरकपा ngamlabra हाइबा यंगसिन्नबा MCPCR की ऑफिशियल सिंगसु लनाई अमदे लेंगा के स्कूल सिंग दा इंस्पेक्शन सथरगनी हाइना MCPCR की चेयरपर्सन कैसाम प्रदीप कुमार ना थोपा एडवाइजरी अमना एजुकेशन एस ता खंगनख्रे स्कूल इंस्पेक्शन सिंग असि मपुंग फाना सथबा यानबा एजुकेशन एस ना मरी लेनबा ZEO सिंग अमदे नोडल ऑफिसर सिंग दा खंगनखिनबसु एडवाइजरी असिना मखाताना हाइरी मणिपुर फायर सर्विस की डायरेक्टर एल नबचंद्र की मीटिंग मखादा मेगा सोशल सर्विस कम क्लीनलीनेस प्रोग्राम अमांग से अयुक पुंग तरुक तकी हौरगा इम्फाल के पैलेस कंपाउंड लेबा श्री श्री गोविंदजी टेम्पल अमदे मसीगी अकोइबदा पांगथोखरे क्लीनलीनेस प्रोग्राम असी मणिपुर फायर सर्विस हेडक्वार्टर्स इम्फाल अमसुंग फायर सबस्टेशन थौबाल मयांग इम्फाल नंबोल अमदे लोइतांग खुनो की पुन्ना फायर टेंडर तरेट
Tata DI ama amadi Bolero ama sizinaduna mapung fana pangthokpa ngamkhi. Thasigi mangadagi na nipan fauba Assamgi Jyoti Chitraban Film Studio Guwahati da pangthokiba mapallak suba Brahmaputra Valley Film Festival 2024 da feature film category gi oina langdai ama hairiba Manipuri feature film gi director Binoranjan Oinam na best director gi mana fanglakle North East gi oina khwaidagi chawba film festival asida film chama yankhai gi mathakta saruk yabadagi langdai ama hairiba film ase khalakhibane Film asida Amar Mayang Lambam, Don Toile Sangthem, Amarjit Rajkumar, Jai Vidya Ningthauza, Haisnam Indu na Chingbana Maru Oiba, Mamiroi Singh Oiri, Film asigi writer Binoranjan Oinam, producer Rishi Toksom, cinematographer Tarun Wang Amade, editor na Alam Thanil ne. United Nations na terrorist organization ni haina lauthokraba Hayat Tahrir al-Assam Samna ISTS haina khangnariba organization asina Middle East ki laibak ama oiriba Syria gi Damascus hairiba konung asibu khudum challe haina ngarang lauthokraba Syria gi makok thongba army officials singna Syria gi president Bashar al-Assad ngarang ayuk Damascus tagi flight ama tungduna atopa laibak amada chen khiduna mirot oikre haina phongdokhiba adu mahak Moscow da asylum lauduna leire haiba khangba ngamkhre panba yabadi apokpa Hafez al-Assad laikhidraba matung Bashar al-Assad kumjali sing anida Syria gi president oina mahut silhoduna lengak lakhibani malem gi super power oiriba leibak kaya amanadi mahak ase dictator amani haina mahak ki lengak lolbu akanba moongda yaningda ba phongdoktuna lakle mahak na Syria gi president oirakpadagi Haukiba chahi kunmari asida ISTS na luchingba dalholup ni hairiba Syrian National Army ga leibak asigi military force ka ngaihak leitana lan tawnaduna lakhe Haukiba numit kharani asida ISTS ki liching makhada Damascus ki akoibada leiba tongan ba city singda khanghodana akanba attack chatharaktuna ngarang ayu leibak asigi konungda changlaktuna khudum chanba ngamkhibani tongan ba leibak singna proxy war chathariba leibak amani hainariba Syria gi hauzik oirakliba phibam asida makha taba political gi kari karamba ahongba lakpa yai haiba dudi tamba ngamdre Maragasida Ministry of External Affairs ki official amana phongdorakpada Syria da hauzik leiriba India macha sing nungsa thiningai oide Damascus te leiriba Indian Embassy gi office sing haudisu mathau tawduna leiri embassy asiga ngahak leitana pau faunaduna Syria da leiriba India macha sing khudong chadaba sing toina yengsinduna tangai fadaba thabak sing paikhatli hairi Hauzik makha tarakpada sanabagi pawa muk lobirasi Manipur Cricket Association sinduna team taramangana saruk yaraga group ani khairaga Model Higher Secondary amadi Oriental College ground da tha sigi taruk tagi hauduna satharakliba mari suba MNCA Super Plate Tournament ki ngasi Model Higher Secondary amadi Oriental School ground da sanakiba match da Force Khetrigauna UCC Kangchup Road pu ran tara humdoida maithiba pikre match asida Force na ahanba innings batting tawduna over kuntra mathoiga ball anida wicket loina turaga ran chamaga humphudra ni thoi lokhibada UCC na ani suba innings batting pai khibada over kuntra mathoiga ball mangada wicket loina tuduna ran chamaga 58 khak loduna match asi maithikhi Tournament asigi ngasi moijing public ground Thobal da sanakhiba match da Al Amin Lilong na run taranipan da TCM DC Thongjubu maithiba pikre match asida Al Amin na ahanba innings batting tawduna innings ki apiba over kuntra manga loibada wicket nipan turaga run chani kunmathoi lawkhi ani suba innings da TCM DC na batting tawraga run chani ga ahum lawduna match asi maithikhe Satharakliba tournament asigi hayang sanagadaba match sing khudong sadaba amadagi yaithokle haina Manipur Cricket Association athadorakpa serol amada khangalakle Loisilakpada maroi bapau amuka hana pizari
नुमित तरा मंगानी फाजल लकलबा फावबा कमल बाबू गिलंगला लंजिन खंगदना लेरकलबदा महाकी लोइनबी अमदी इमागी मैरागी कन्वेनर यावना मियोय खरना गवर्नर उनबा लाकपदा पुलिसना मखोयबु डिटेन तौदुना थमख्रे नुमित कुनहुमदोइनि चुपता मणिपुर की डिस्ट्रिक्ट मापन मोबाइल इंटरनेट डेटा सर्विस थिंजिलुरबा मतों ngasiदगी हौना अमुक मतम खरगी ओइना कोमथोखरे जिरीबामदा फत्तबा मियोय खरनी इंसिलगा महुसादगी लेजरंबा इंतपा थुगाइरखिबनी हाइना चीफ मिनिस्टर नथोंगोम बिरेन सिंहना फोंदोखरे अमदे नोने डिस्ट्रिक्ट की रेसलिंग एजेंट सिंगी पिफम थोकपा ऑनरेरियम पिथोक्तना थंबगी मायोक्ता जेएससी ने ngasi नोंगयाइदगी नेशनल हाईवे 38 मतम कक्तबा इकोनॉमिक ब्लॉकेट लाउथोखरे हौजिक फावबगी ISCOM न्यूज़ न पिजबा मणिपुरी पाव मतंग असिल लोइजरे मिनिंग ताबिरिबा सिंगबा मुकना खरमजरी।